ꯁꯦꯠꯂꯒ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯅꯠꯇꯦ ꯍꯤꯖꯥꯕꯁꯤ ꯀ꯭ꯔꯥꯏꯝ ꯁꯨꯡꯅ ꯅꯠꯇꯦ ꯑꯗꯨꯒ RSS ꯀꯤ ꯀꯥꯡꯕꯨ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯅꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯅꯨꯄꯤꯁꯤꯡꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯔꯗꯥ ꯇꯧꯖꯕ ꯏꯁꯥꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯦꯛꯁꯤꯟꯖꯔꯒ ꯆꯠꯄꯒꯤ ꯇꯥꯡꯀꯛꯁꯤꯗ ꯌꯥꯎꯋꯦ ꯍꯥꯏꯗꯅ ꯊꯤꯡꯉꯛꯄꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤक ꯂꯣꯅ ꯀꯅꯥꯒꯨꯝꯕ ꯔꯤꯂꯤꯖꯟ ꯑꯃ ꯐꯥꯎꯕꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯙꯔꯃ ꯑꯃ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯍꯤꯁꯥꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯌꯦꯠꯄ ꯑꯃꯁꯨꯡ ꯑꯀꯥꯏꯕ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯂꯩꯇꯦ ꯍꯥꯟꯅꯁꯨ ꯄꯤꯔꯛꯇꯦ ꯀꯣꯟꯅꯗꯁꯨ ꯑꯩꯈꯣꯏ ꯄꯤꯔꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯤꯖꯥꯕꯅ ꯀꯅꯥꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯐꯥꯎꯕꯗ ꯗꯤꯁꯇꯔꯕꯦꯟꯁ ꯑꯣꯏꯍꯟꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ RSS ꯀꯥꯡꯕꯨꯅ ꯍꯟꯗꯛꯀꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯏꯕ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯃꯁꯨꯡ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯈꯨꯗꯤꯡꯃꯛꯇ ꯅꯩꯅꯔꯛꯏꯕ ꯍꯤꯖꯥꯕꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯁꯃꯥꯖ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯅ ꯉꯁꯤꯒꯤ ꯑꯦꯅꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯩꯁꯤꯡꯗ ꯆꯠꯄ ꯃꯇꯝꯗ ꯗꯤꯁꯇꯔꯕ ꯇꯧꯕꯤꯔꯛꯀꯅꯨ ꯑꯃꯁꯨꯡ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯑꯃꯅ ꯑꯃꯕꯨ ꯔꯤꯂꯤꯖꯟ ꯑꯃꯅ ꯑꯃꯕꯨ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯑꯣꯅꯔ ꯇꯧꯅꯔꯒ ꯆꯠꯂꯤꯕ ꯄꯣꯠꯁꯤꯗ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯃꯔꯥꯡꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯅꯕꯒꯤ ꯏꯟꯚꯥꯏꯠ ꯇꯧꯕꯁꯤꯁꯨ ꯇꯧꯕꯤꯔꯛꯀꯅꯨ ꯃꯅꯤꯄꯨꯔꯒꯤ ꯀꯔꯥꯏꯗ ꯁꯣꯠꯊꯔꯤ ꯈꯣꯠꯊꯔꯤ ꯌꯦꯡꯒꯦ ꯂꯩꯇ꯭ꯔꯒ ꯍꯤꯖꯥꯕꯇ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥꯗ ꯌꯦꯡꯁꯜꯂꯒ ꯂꯩꯌꯣ ꯍꯥꯏꯕ ꯅꯠꯇꯦ ꯆꯥꯎꯈꯠꯄ ꯄꯨꯔꯛꯇꯦ ꯄꯣꯂꯤꯇꯤꯛꯁꯇ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯌꯨ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯗ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯕꯨ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯔꯒ ꯃꯆꯦꯠ ꯇꯥꯅꯕ ꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯁꯤ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ